ngasisu mayamgidamagta asengba thokiba akiba wari mapuduna laksari December gi amamba train ai ado wari se kamaina tawgi habadudi mayam puna taraga khangmina gadoini matam thidna batawdana wari se matang sida haujar December gi matam ayingba nungsit sitpa matam gi namidang amadani namidang pung 12 taba matamda Pune gi railway station amadani thengaba matam oibanina ihang hangi maramdi Pune dagi Mumbai chatpagi train Mumbai Pune Express si nimitudi pung 3 chonthai aduna maram oiraga chatkadaba miyoi singdi atopa train da amadi atopa upai taunaraga loina chatnakiba oigadoini adubu mohen ko misaksidi pung 3 chonthai khangla phawda mafam aduda leptuna train ngairaga lerami mohen masana su wakhalda khanki ai itomta ngaira mari tawrise adubu ngasai nonganbadagi koichen chelubani na ware energy amta yaudre hojik amu atopa mahamda koicha chatluba ngammaroi ngaidadi ngairage Mumbai chatkragani haidana khanjarami wakal khana khana railway platform akoi bada su yengiba railway platform machi da leibak makhada chakni ba khara stummaga leiba urame matamaduda nakan amadagi su chakni ba amalai magi manakta changa aga hangi kaidorino sida asuk thenga kanchida train amata la aroine haidana hairame mohena su khumni Mumbai Pune Express lakhiduini ngasidi pung 3 chonthai hairame magi waheduda chakni ba nupaduna nokthoraki aduga hairi adugi train aduda chattoriba kanamata maduda tongdabani ajana section chalo aduga kanamata wari sanaruno ko haidana karem naduna ngang mohen nupa adugi wa aduda ngakna su yeng pukningda karino amasu phawri tarangda wakhal amada tawraga laitho ubi adubu mahakna mangduna leiringaida train du laktuna lerame mahakna chakni banu pa aduda wahai ama haige tawbaga train signal su thadoraki aduna train chen ba horaki horn khongduna dasengna station aduda train aduda tonggadaba miyoi mohen khaktama oiramgani doinena magi mamang maktada train dusu thauba hoki adubu laibak phaba haigadoira mahak train gi aroiba ka aduda kakhatpa nang hori mahak amuktang makok thindoktuna chakni baduda yenglamki matamna dusu nupadu leptuna midyeng amada nokfet torga manungda wa ama phumduna thambagumna yenghawi mohen train adu kanna tanarakpada source thabet hole ware aduga ahangba sit mayam dudagi marakta amada changchenduna famthaki mamichu ishanki thongnaw dudagi changlakliba ayingba nungsit adusu masada fuhalni yam nungaiba ma phawri masada ngaik adumna mamit uisanduna potharingai magi manak yam nakna haiba tare kanagumba mana sor honba tabagumna phawki mamit khangpang pangki akoi baduda yengubada compartment duma ihang hang kana su leba udi atoppa matamdadi Mumbai Pune Express ka haiba taragadi khong thangjenbagi mafam phawba leiramba natti adumna ihang hangba ududa karino haidana koigi khangingba amadi pokhi adubu ka aduda kana leige matom tarani khandana yengi yenguba matamdadi atoppa thongdugi mayada koigi kachinda haiba tare misak amakak phamduna leiram kibni misak to ubada mohen sor sang hondokje aduga nupadugi manakta changchanduna mai onjanaraga phamki misak to su mohen bu ubada mong ama tawduna nokfet taw mohen haiki train sa pung thengabani mi amata tongnadram male harki aduda nupadudi karimta khumakte pakhum amata pirakte mohen ngakpa phawe mina wa hairaga khumakte karigino haida nupadu mohen dadi adum yeng mohen makok to maningda ngati aduga amu mamit na hak usal aduso pukningda langtak ne ngaki matung mamit pangi thongnaw mapanda yengbada imam mamme loinana ngasaidagi thauriba train du station amata de lepte station lebasu urakte asumna mohen angakpa phawre danja aduda ngasaidagi tumina phamlamba misaktuna hairi khon chawrapna kari khalino ngasaidagi station amata ude khalinatra asumna hangakibani mohen nupadugi wadu taraga ngakpa phawse kamtauna khanglibano haida nupaduna makhasu taraki station amata uba phanglaroi sidaidi nangna khalido aisu khang ngasaidagi tongngsida station amata khamte natra khamaro station amata laaroi maramdi nangna tongliba train sa onaredana hairakib mohen sungakna aidi achumba train dani kar isi haidana haidi matamaduda nupaduna khumki hojik phawba thajadrabo train sida nangna tonda karakibani nang kawrabra aduga train sida mi kana su tongde nangna thandani tongisi hai mohen nupaduna hariba waduda thajaraki haugatuna atopa sitta amu engoi loinana thong mapada chatuna makok thindoktuna yengbada mapanda karipta leiba udi maikai khuding ma pungmamame mahak magi sitta amuk laktuna pham aduga makok paiduna mamit usalaga ngak wakhal khal aduga amuk
ꯃꯃꯤꯠꯇꯣ ꯄꯥꯡꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩ ꯌꯦꯡꯉꯛꯄꯗ ꯅꯨꯄꯥꯗꯣ ꯑꯀꯤꯕ ꯐꯪꯕ ꯃꯥꯏꯊꯣꯡꯗ ꯃꯌꯥ ꯏꯀꯥ ꯀꯥꯅ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯂꯣꯏꯅꯅ ꯌꯥꯡꯂꯦꯟ ꯀꯣꯜꯂꯞ ꯇꯧꯅ ꯈꯨꯔꯨ ꯑꯅꯤꯗ ꯃꯈꯨꯠ ꯑꯅꯤꯗꯨ ꯊꯝꯗꯨꯅ ꯈꯗꯥꯡꯁꯨ ꯃꯦꯠꯂꯤ ꯃꯃꯤꯠ ꯃꯄꯥꯟꯗꯨꯁꯨ ꯃꯨꯔꯤ ꯃꯨꯔꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯁꯛꯇꯥꯛ ꯑꯣꯏ ꯂꯣꯏꯅꯅ ꯃꯀꯣꯛꯇꯒꯤ ꯏ ꯆꯦꯟꯊꯕꯁꯨ ꯎꯔꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯔꯛꯏ ꯁꯨꯝ ꯌꯦꯡꯉꯨꯕꯗ ꯃꯇꯧꯗꯨ ꯎꯕꯗ ꯃꯣꯍꯦꯟ ꯈꯪꯅ ꯂꯦꯞꯈꯠꯇꯨꯅ ꯅꯨꯄꯥꯗꯨꯗꯒꯤ ꯂꯥꯞꯅ ꯒꯦꯠ ꯃꯅꯥꯛꯇ ꯆꯦꯟꯊꯣꯔꯛꯏ ꯑꯗꯨꯒ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯤ ꯃꯃꯤꯠꯇꯨ ꯎꯏꯁꯟꯗꯨꯅ ꯁꯣꯔ ꯍꯣꯟꯗꯣꯛꯄ ꯁꯥꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯈꯨꯠ ꯑꯃ ꯊꯝꯃꯛꯈꯤ ꯄꯥꯡꯗꯨꯅ ꯌꯦꯡꯉꯨꯕꯗ ꯅꯨꯄꯥꯗꯨ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯀꯩꯅꯣ ꯅꯪꯅ ꯌꯥꯝ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯈ꯭ꯔꯤꯗꯨꯅ ꯀꯩ ꯇꯧꯕ ꯌꯥꯎꯔꯒꯦ ꯃꯣꯍꯦꯟꯁꯨ ꯉꯛꯅ ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯒꯤ ꯁꯛꯐꯝꯗꯨ ꯀꯩꯅꯣꯝꯃ ꯑꯣꯏꯅ ꯎꯔꯨꯔꯦ ꯅꯀꯣꯛꯇꯁꯨ ꯏ ꯊꯣꯛꯑꯦ ꯀꯩꯗꯧꯔꯕꯅꯣ ꯑꯩꯁꯤꯕꯨ ꯍꯥꯏꯖꯩ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅꯁꯨ ꯈꯨꯝꯃꯤ ꯑꯣ ꯑꯩꯁꯦ ꯃꯃꯥꯡꯗ ꯊꯤꯅ ꯁꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯀꯣꯛꯇ ꯁꯣꯛꯑꯒ ꯏ ꯌꯥꯝ ꯀꯟꯅ ꯊꯣꯛꯈꯤ ꯑꯗꯨ ꯅꯪꯅ ꯅꯃꯤꯠꯇ ꯆꯤꯡꯁꯤꯟꯗꯨꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯛꯈꯤ ꯃꯣꯍꯦꯟꯅ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯕ ꯋꯥꯁꯤꯕꯨ ꯍꯥꯏꯗꯅ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯑꯁꯨꯝꯅ ꯇ꯭ꯔꯦꯟꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯅꯪꯒꯨꯝꯅ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯇ꯭ꯔꯦꯟꯗꯨ ꯊꯦꯡꯉꯤ ꯄ꯭ꯂꯦꯠꯐꯣꯝ ꯑꯗꯨꯗ ꯑꯩꯒ ꯂꯣꯏꯅꯅ ꯄꯦꯁꯦꯟꯖꯔ ꯑꯃ ꯑꯅꯤꯁꯨ ꯌꯥꯎꯏ ꯇ꯭ꯔꯦꯟꯁꯤꯗ ꯀꯥꯈꯠꯄꯗ ꯑꯩꯈꯣꯏꯒꯤ ꯌꯨ ꯉꯥꯎꯕ ꯑꯃ ꯑꯅꯤꯁꯨ ꯃꯈꯣꯏ ꯈꯔ ꯀꯥꯔꯛꯈꯤ ꯇ꯭ꯔꯦꯟꯗꯨꯃ ꯏꯍꯥꯡ ꯍꯥꯡꯉꯤꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯃꯨꯟꯅꯕꯒꯤ ꯅꯃꯥꯗ ꯑꯩꯒ ꯃꯈꯣꯏꯒ ꯃꯔꯩ ꯌꯦꯠꯅꯔꯛꯈꯤ ꯈꯟꯅꯐꯝ ꯂꯩꯇꯕꯒꯤ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗꯤ ꯌꯨ ꯉꯥꯎꯔꯒ ꯃꯀꯣꯛꯇꯣ ꯂꯩꯈꯠꯈꯤꯕ ꯃꯔꯝꯅ ꯃꯤꯒꯤ ꯑꯃꯠꯇ ꯈꯟꯗꯅ ꯑꯩꯕꯨ ꯑꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯏꯟꯊꯔꯛꯈꯤ ꯑꯩꯒꯤ ꯀꯣꯛꯁꯤꯁꯨ ꯄꯣꯜꯗ ꯌꯩꯁꯟꯗꯨꯅ ꯇ꯭ꯔꯦꯟ ꯇ꯭ꯔꯦꯛ ꯑꯗꯨꯗ ꯇꯥꯔꯒ ꯑꯩ ꯒ꯭ꯌꯥꯟ ꯉꯥꯏꯍꯥꯛ ꯃꯥꯡꯉꯣꯏ ꯋꯥꯈꯜ ꯈꯔ ꯂꯥꯛꯄꯗ ꯏꯁꯥꯅ ꯁꯦꯝ ꯁꯥꯖꯗꯨꯅ ꯍꯧꯒꯠꯂꯛꯈꯤ ꯍꯦꯛ ꯍꯧꯒꯠꯂꯛꯀꯦ ꯇꯧꯕꯒ ꯇ꯭ꯔꯦꯟ ꯑꯃꯅ ꯑꯩꯒꯤ ꯏꯊꯛꯇ ꯊꯧꯗꯨꯅ ꯆꯠꯈꯤꯕꯗꯨ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯃꯈꯣꯏꯕꯨ ꯊꯤꯕꯅꯤ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯃꯈꯣꯏꯕꯨ ꯊꯤꯕ ꯐꯪꯒꯗꯕꯅꯣ ꯈꯪꯗꯦ ꯍꯥꯏ ꯃꯣꯍꯦꯟ ꯃꯥꯒꯤ ꯋꯥꯔꯤꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯕꯅꯤ ꯑꯗꯨꯅ ꯅꯣꯛꯊꯣꯛꯑꯒ ꯍꯥꯏꯔꯤ ꯌꯥꯝ ꯃꯥꯅ ꯐꯥꯒꯤ ꯇꯧꯏ ꯇ꯭ꯔꯦꯟꯅ ꯇꯛꯑꯗꯤ ꯍꯧꯖꯤꯛꯄꯨ ꯍꯤꯡꯉꯒ ꯂꯩꯒꯗ꯭ꯔꯣ ꯅꯍꯥꯟꯅ ꯁꯤꯔꯝꯃꯅꯤ ꯍꯥꯏ ꯃꯗꯨꯗ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯑꯩ ꯍꯤꯡꯉꯤ ꯍꯥꯏꯈꯤꯕ꯭ꯔꯣ ꯑꯩꯗꯤ ꯁꯤꯔꯕꯅꯤ ꯑꯁꯤꯕꯅꯤ ꯍꯥꯏꯔꯛꯈꯤ ꯃꯣꯍꯦꯟ ꯑꯗꯨꯁꯨ ꯁꯥꯎꯏ ꯌꯥꯔꯦ ꯌꯥꯝ ꯃꯥꯜꯂꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯐꯥꯒꯤꯗ ꯊꯥꯖꯒꯗꯕ ꯊꯝꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯝꯐꯝꯗꯨꯗ ꯆꯠꯇꯨꯅ ꯐꯝꯃꯤ ꯊꯣꯡꯅꯥꯎꯔꯣꯝꯗ ꯌꯦꯡꯗꯨꯅ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯂꯥꯛꯄ ꯉꯥꯏꯔꯤ ꯅꯨꯄꯥꯗꯨꯁꯨ ꯂꯥꯛꯇꯨꯅ ꯃꯥꯌꯣꯛꯅꯅ ꯐꯝꯃꯤ ꯑꯗꯨꯕꯨ ꯁꯨꯝ ꯌꯦꯡꯕꯗ ꯁ꯭ꯇꯦꯁꯟꯗꯤ ꯂꯥꯛꯄ ꯀꯧꯕ ꯂꯩꯇꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤ ꯂꯥꯛꯑꯣꯏ ꯁ꯭ꯇꯦꯁꯟ ꯁꯨꯡꯌꯧ ꯌꯧꯔꯣꯏ ꯅꯪ ꯉꯥꯏꯔꯒꯇ ꯂꯩꯕ ꯇꯥꯕꯅꯤ ꯍꯥꯏꯔꯤ ꯃꯣꯍꯦꯟꯅ ꯅꯨꯄꯥꯗꯨꯗ ꯁꯨꯝ ꯌꯦꯡꯕꯗ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝ ꯁꯛꯐꯝꯗꯨ ꯑꯃꯨꯛ ꯇꯥꯔꯛꯄ ꯍꯧꯔꯦ ꯃꯣꯍꯦꯟ ꯁꯣꯔ ꯆꯥꯅꯤꯡ ꯆꯃꯥꯡ ꯍꯣꯟꯕ ꯍꯧꯔꯛꯈꯤ ꯂꯣꯏꯅꯅ ꯇ꯭ꯔꯦꯟꯗꯨ ꯈꯥꯝꯅꯕ ꯍꯥꯏꯗꯅ ꯆꯦꯟꯗꯨ ꯆꯤꯡꯉꯨꯏ ꯑꯗꯨꯕꯨ ꯆꯦꯟ ꯑꯗꯨ ꯆꯤꯡꯂꯒ ꯇ꯭ꯔꯦꯟ ꯑꯗꯨ ꯈꯥꯝꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯀꯟꯅ ꯊꯧꯈꯤ ꯃꯣꯍꯦꯟ ꯂꯩꯃꯥꯏꯗ ꯐꯥꯎꯕ ꯇꯨꯁꯜꯂꯤ ꯃꯈꯨꯠꯇꯣ ꯂꯣꯏꯅꯗꯨꯅ ꯍꯥꯏꯖꯩ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤ ꯂꯥꯟꯈꯤꯕꯅꯣ ꯑꯩꯗꯤ ꯅꯪꯕꯨ ꯑꯃꯨꯛꯇꯁꯨ ꯎꯗ꯭ꯔꯤ ꯑꯃꯨꯛꯇꯁꯨ ꯈꯪꯗꯦ ꯅꯪꯅꯁꯨ ꯑꯩꯕꯨ ꯈꯪꯕ ꯅꯠꯇꯦ ꯀꯩꯒꯤꯅꯣ ꯑꯁꯨꯝꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯍꯥꯏꯖꯩ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯇꯦ ꯍꯦꯟꯅ ꯃꯣꯍꯦꯟꯕꯨ ꯀꯤꯍꯜꯂꯤ ꯂꯣꯏꯅꯅ ꯃꯀꯣꯛꯇ ꯊꯣꯛꯂꯤꯕ ꯏ ꯑꯗꯨ ꯃꯣꯍꯦꯟꯗꯁꯨ ꯇꯣꯞ ꯇꯣꯞ ꯇꯥꯔꯤ ꯃꯣꯍꯦꯟꯗꯤ ꯀꯞꯄꯕꯅꯤ ꯅꯨꯄꯥꯗꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯅꯤꯡ ꯍꯟꯗꯣꯛꯈꯤ ꯃꯣꯍꯦꯟꯅ ꯍꯥꯏ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯍꯥꯏꯕꯗꯣ ꯑꯩ ꯌꯥꯒꯦ ꯍꯥꯏ ꯅꯨꯄꯥꯗꯨꯁꯨ ꯅꯝꯍꯪ ꯍꯪꯉꯤ ꯅꯪ ꯑꯩꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯑꯩꯒꯤ ꯊꯋꯥꯏꯁꯤꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯩꯍꯟꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯔꯤ ꯃꯣꯍꯦꯟꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯎꯔꯤꯕ ꯇꯥꯔꯤꯕ ꯃꯌꯥꯝꯗꯨ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ ꯅꯨꯄꯥꯗꯨꯗ ꯃꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯤ ꯇꯧꯔꯤꯕꯁꯤꯡꯗꯨ ꯃꯥꯒꯤ ꯃꯪ ꯃꯥꯜꯂꯤ ꯑꯗꯨꯁꯨ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯑꯩꯈꯣꯏꯒꯤ ꯃꯪꯂꯥꯛꯅꯗꯨꯅ ꯂꯩꯕ ꯃꯪ ꯑꯃꯒꯨꯝꯕ ꯃꯥꯜꯂꯤꯕ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯎꯔꯦ ꯅꯪꯅ ꯍꯥꯏꯕ ꯇꯧꯒꯅꯤ ꯍꯥꯏꯗꯅ ꯑꯗꯨꯅ ꯍꯪꯉꯦꯕ ꯑꯩ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯅ ꯑꯃꯨꯛꯀꯁꯨ ꯑꯗꯨꯕꯨ ꯑꯉꯛꯄꯅꯤ ꯈꯪꯍꯧꯗꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯞꯅ ꯇꯞꯅ ꯃꯥꯡꯈꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯄꯨꯡꯉꯥꯟ ꯉꯥꯟꯗꯨꯅ ꯂꯩꯔꯝꯈꯤ ꯂꯣꯏꯅꯅ ꯇ꯭ꯔꯦꯟ ꯑꯗꯨꯁꯨ ꯃꯤꯅ ꯄꯤꯛ ꯊꯟꯅ ꯂꯩꯔꯝꯈꯤ ꯃꯥꯒꯤ ꯄꯟꯊꯨꯡꯐꯝꯁꯨ ꯌꯧꯔꯒ ꯂꯩꯔꯝꯈꯤ ꯃꯣꯍꯦꯟ ꯉꯥꯏꯍꯥꯛꯀꯤ ꯑꯁꯦꯡꯕ ꯃꯥꯟꯕ ꯃꯪꯂꯥꯟ ꯑꯗꯣ ꯃꯪꯂꯥꯟꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯒꯨꯝꯕ ꯃꯪꯂꯥꯟꯗꯣ ꯃꯪꯗꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝꯅ ꯊꯣꯛꯇꯕ ꯑꯣꯏꯒꯦ ꯈꯟꯖꯈꯤ ꯑꯗꯨꯝꯅ ꯃꯍꯥꯛ ꯃꯨꯝꯕꯥꯏ ꯌꯧꯔꯛꯈꯤ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤꯒꯨꯝꯂꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯃꯐꯝꯗ ꯁꯣꯛꯀꯗꯕ ꯑꯃꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯒꯤ ꯃꯐꯝꯗ ꯂꯥꯟꯅ ꯈꯟꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯞꯆꯕ ꯑꯝꯇ ꯂꯩꯖꯗꯦ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯖꯒꯦ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯄꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩ ꯅꯝꯕꯔ ꯑꯃꯛꯇꯪ ꯍꯥꯏꯖꯔꯝꯒꯦ ꯅꯝꯕꯔ ꯑꯗꯨꯗꯤ 9774505165 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯄꯥꯎ ꯐꯥꯎꯕꯤꯔꯛꯎ ꯑꯗꯨꯒ ꯑꯗꯣꯝꯅ ꯍꯥꯞꯅꯤꯡꯂꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯅꯣꯠꯁꯇ ꯏꯊꯣꯛꯄꯤꯔꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ WhatsApp ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯄꯤ ꯄꯦꯁ ꯇꯧꯁꯤꯟꯗꯨꯅ ꯊꯥꯖꯤꯟꯕꯤꯔꯛꯎ
ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯗꯣꯝꯒꯤ ꯋꯥꯔꯤꯁꯤꯡꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ